Ahanba maktada tabiriban nakoi mayam bo amuka Christian Living Ministry YouTube channel gi behalf tagi nakoi bo ishor gi ming da taram na welcome tawzari aikoi na ishor gi wahai ase hapta gi ashmai na naina ba asina aikoi gi thawai gi lambi se henna khumang chawsin bo oishinu haibase aige prathana ni ashmai na Manipuri Sabbath school asibu tana tabi riba na koi mayam gi mathakta ishor na thoi dok hendok ko bor adu pin bi ba oishino ngasi asi Sabbath school lesson number 8 ni November 19 2022 quarter asigi nipan suba parani para asigi mamingna the New Testament hope Anauba warep na bagi makhada asha leiba hai bagi maramda ngasi gi hapta asida aikhoina shumai na nei nagadori Anauba warep na bahai badi New Testament Jishu Christ gi matamda leikiba asha hope asigi haurak phamsi Old Testament Jishu Christ na pokdringai da leikiba asha adudigi makha samdarakpani habse aikhoina ui The New Testament hope are the hope that builds upon the Old Testament hope. Asha adudi karino. Ekoibo amuk asibadagi hingat hanbiba resurrection from the dead aduni. High river resurrection hingat hanbiba se Jishu Christana ani shuba lenglakpa second coming the oigani habse ekoina ui. Jishu na hai aigi inainupa Abraham na numit adubu haibadi hingat hanbiba Numit adubu uraga mahak haraubana thanki haina John chapter 8 ki verse 56 da ekoini iduna leibadu uba phangi amuka jut na haye Enoch na nawagi ising isaw thoktringai gi mamangda Jishu gi ani shuba lakpa second coming adugi maramda sandok na takhi haina Jude chapter 1 gi verse 14 amasung 15 aduda iduna leye aduga book of Hebrews the heroes of faith thazabagi heroes singna makhoi bu hingat hanbi baduna makhoi gi mana haibde makhoi gi reward adu pibi gadabani adu ngairaga leye haibdo book of Hebrews tege ekoina tasengna uba phange Apostle Paul na hai Jisu gi second coming ase laibak phaba harauba asani blessed hope ni haina Titus 2 gi verse 13 da haibi bado ekoina uba phange aduna hingar hanbigani haibagi asa ase Old Testament dagi haurakhi aduga New Testament matam amadi ngasi phawba aikhoigi asa oiduna leye haibse aikoina ahanbada uba phange aduna ngasi gi author na aikoida pb riba memory verse ase aikoina 1 John chapter 5 ki verse 11 amasung 12 aduda uba phange sumaina haye and this is the testimony that God has given us eternal life and this life is in his son he who has the son has life he who does not have the son of God does not have life masise aikoigi sakhi oiningai pibi bane maramdi madudi karira hairaga ishorna aikoigi damakta hingnanabagi punsi lomba naidana hingnanabagi punsi do aikoida pibi khre amasung hairiba punsi ase mahaki machanupa Jishu Christ da laye haina hai aduna kana gumbana mahaki machanupa Jishu asibu thazarbadi mangonda punsi laye aduga kana gumbana madubu thazadredi mangonda punsi adu laide haina ngasigi memory verse na hai Jishu na ma ani shubo oina amuk lakni haiba adubu ngasidi Christian mayamna Jishu gi second coming amadi masida thokadaba thokdok amadi consequence mayam asibu maru oina launadre secondary oina thamduna lei masigi hapta asida Jishu gi second coming gi maramda miyamda chingnariba chamamnariba hiram kharadu thidok minaduna madugi chap chaba meaning ado khangdok minasi Hiram asida Christian karana jingnariba hangnariba wafam khara adudi karino hairaga ahanbada mongpham gi wangmada aikoigi asa leiribra is there hope beyond grave leitre khanduna maduna aikoibu thamoi kaihaliba aikoibu disheartened tawribra haibase aikoini yengsi ani shubada Jisu gi second coming ase ngaibada aikoi wakrabra Chokthakhrabra, are we tired of waiting? Adugi matang de yengani. Ahum subada, are we immortal? Miyoi ba ekwaisha omorla.
hakchang na sirisu thawai di hingduna leibra haibagi matang da sushmai ni yengsi mari subada tasengnamak aikhoibu hingat hanbi ba haibase mathau tabra haibado so yengsi aduga iroi roiba manga subada aikhoi sibu ishorna lotna huranduna sargada pukhigidra will we be secretly raptured hairiba hiram singsida aikhoi nainaraga bible na kari haibagi haibado khangdok minasi aikhoi na ahan badi yengadobasi hope beyond this life ko masigi punsigi wangmada aikhoi ki asa kari leibra haibado aikhoi yengsi hauzik hingliba punsi amasung mongpham gi wangmada aikhoi gi hope haibadi asa kari su leitre haina aikhoi dishearten oikrabra siradi loire miyoibagi mapok ama khaktani asibagi wangmada asa kari su leite khanduna aikhoi thamoi kaiduna leiribra bible na haye 1 Corinthians 15:19 that if only for this life we have hope in Christ, we are of all people most to be pitied. Hai karigumba aikoina Krista da thazari base masigi punsi asidigi loire masigi punsi loiraga mongpham gi wangmada asa leitre haina khallabadi taibang pansida aikoise khwaidigi laibak thiba khwaidigi pangba miyoi singni haina apostle Paul na haibi. Ancient Greek historian Herodotus na angang ama pokpa matamda angang duna punsigi awa sai theng phanglakadaba adugi khallaga angang adu pokpa numita period of mourning awa tengthabagi rituals thauram ama hek pangthokpa jati amagi maramda ibi why live if you can be buried for $10 aikhoina siraga supnatagi $10 natraga lupa chama khakna phumba yaradi karigi hingduna leisira haina America da kan advertise tawnakhi tasengnamak ishor gi mi singda phawba amuk hingallaga lomba naidana hingba haibagi asa ase haibagi hope ase yamna luna thoe ishor gi mi singda phawba madu lurabadi ishor khangdaba mi singdadi madugi asa leinanaba kayada luna thokram loidra haibdo aikoina khallagi yengsi sirabagi tungda amuk ahingba punsi phangba haibase aikhoibu jisuna resurrect haibadi hingat piba numit aduda khak oigadabani haina Paul na hai karigumba asibadagi amuk hingat pa haibase achumba natrabadi sikhraba miyoi singi asa karisu leite haina 1 Corinthians 15 gi verse 16 amasung 18 na hai aikhoina siba matamda pumnamak loire mongpham gi wangmada asa karisu leitre haina aikhoina khalladi aikhoisu asa leitaba mi singduga chap manai haina 1 Thessalonians chapter 4 gi verse 13 na hai jisuna asibabu ngamduna hingat kraba nina aikhoina su aikhoisu amuka soidana hingat khigani habse aikhoigi asa oipham thoi jisuna hingat taba taradi aikhoigi preaching aikhoigi thazaba aikhoina tauriba khudingmak ase arembani it worth nothing haina 1 Corinthians chapter 15 gi verse 14 na su hai aikhoi chingna roise dishearten tawroise soidana aikhoi hingat laga lomba naidaba punsido phangani habse aikhoina khanse habse masigi Sunday gi portion digi shumaina aina haijaning bani hojik di makha tarakpada are we tired of waiting ko Monday gi portion duda I will come again ai amuka hanna lakani haina Jisu gi wasak ki maram aduda ai khoi ngaibada waraba masibu ngaibada ai khoi wakhrabra ai amuk lakani haiba Jisu gi wasak ase sahi lising ani muk oire haukiba adubu ngasi phau mahak halaktri Bible gi aroiba book Revelation da I am coming soon ai thuna lakani haina 4 times marirak haibi adubu laktri ngasi phawba Jisu Krista Jisu gi matamda mana ani subal lenglakpa adubu khorang na ngaina rami adubu generation kaya haukhre ngasi phaw Jisu Krista halaktri karigi Jisu thengthari bano why Jesus delayed his coming haibase hauzik ki Christian singna toina hangnariba wahang aduni haibase aikoina uba phange aduna aikoina 2 Peter gi chapter 3 verse 4 adudi yengladi kramaina hai he promised to come again where is he since our early fathers died everything is the same from the beginning of the world
Peter gi matamda mioi singna haina ki mahak Jisu Christa amuk lakani haina ma wasaklame adubu ma gadai chakre ngasi phau ma halakta base kari gira aikoi gi ipa ipu mayam hauraga sikhre aduga ngasi phau ba taibang panse da thokli ba cha panana adum thok tuna leye kari shu khenab leite Jisu lakani haibdo gadai da chatkhra pra haibigo wahang se mioi ba da toina phauna rakpa adugu wahang ni Jisu na serga chatringai mamangda mana wasak pidami ai amuk halakani haina John chapter 14 verse 1 through 3 aduda uba pangi Bible gi akon bu wasak adusu Jisuna ai thuna halakani haibase oiki haibase koi Revelation 22 verse 20 aduda uba pangi adubu haujik chahi lising ani phagadore ngasi phauba halaktri aikoi ngaibada wakrabra isin inausing asengbu waphamdi mi kananasu chahi khara khak ngaiba natana karishu kuina ngaide haibasini aikhoina khangse maramdi Psalm number 10 Psalm number 90 gi verse 10 da kari haye aikhoina hingliye aikhoina hinge ko asise aikhoina hingbane aduga Ecclesiastes chapter 9 gi verse 10 da amukari haye aikhoina hinglame aduga amuka chahi 70 80 kana guman 100 hinglamlaga aikhoi amuka sire 1 Corinthians chapter 15 gi verse 52 da amuk yenglabadi aikhoina sikhrabagi matungda Jisu amuka halakragani habse aikhoina uba phangi Jisu na halakpa numit tuda aikhoi chahi lising ngai haiba ngamloi maramdi nang asiba oina ai asiba oina mongphamda karisu khangdana tumlamba adudigi mikap hek thorakpada aikoi mit hek pangthokpa matam aduda nang busu ai busu Jisu ga aikoi unagani habse aikoi na uba phangi maduda nangna aina chahi kuina ngai kre hainingai karisu leiroi Adam amadi if to karisu Jisu bu chahi lising taruk ngai re haina hainingai su leiroi Jisu Kristana lakpa matamda hoi Jisu kaidongai amuk halakadra aikoi khangde adubu mahak soidan halakani haibaside aikoi suk soidana masisa haiba ngame aikoina khangba ngame mahak soidana halakani haibase aduna aikoina 2 Peter 3 gi verse 9 aduda aikoina yengba matamda kari hai the Lord is not slow in keeping his promise as some understand slowness instead He is patient with you, not wanting anyone to perish, but everyone to come to repentance. And the 2 Peter chapter 3 verse 9 adu da hai. Ishor ase magi wasak adu ngak na ba mag theng da banate mag tap banate mi khra na di ishor si amna tap khre mag theng da gre hai na khanai. Adubu madugi mahutta ishor na tawri basi digrira he is patient with you. Nangi da magta ai gi da magta kuina khangbi ri bane. Kana gumba miyoi amata phauba maigi komda saitan gi mi oidaningai ekoina pukning honglakpado ngairaga leibagi ma ase kuibagumna ekoina khanbane haina 2 Peter di ebi duna leye tasengnamak Jisu theng thaba nate ichin nausing delay dawba nate karigumba Jisu theng thare haina khallaba phawbada Jisu na theng thari base papi nang aibu ngairi bani habse ekoina khangi mi khudingmak pu kanbina naba ngairi bani haina khandok laga aikoi Jisu bu ngaibada awaba oiroise mak soidana halakani habse aikoi gi thamoi nung da phawraga leise aduna aikoi ngaibada wakhre haina complain tawba ngaibase kuiban khre ishor na wasak pi khibase sei lising ani hen khre haina aikoi gi thazaba aikoi gi asa ase manghal loise habse masigi portion dagi aina shmaina hygienic bani Tuesday ki portion aduda aikoina asmaini yeng maganda ko are we immortal aikoi ise omor oibra aikoi ise siba naida bra haibadu aikoina amuktang yeng minasi John chapter 6 ki verse 1 through 14 duda Jisuna miyoi lising manga bu tandum manga ga sopna tagi nga ani khaktana Pizabi kibagi thogdok ado aikoina ui madugi matungda miyamna Jisu bu ningthau oihananaba hotnarakhi Maduda Jisu Kristana lay talktuna Markse Galilee dige lay talktuna Capernaum the chatki habdo aikoin uba pangi Madubu thirakpa mabu amuka Capernaum phawpa tanadurga thirakpa mising aduda Jisu Kristana haiki ai ase ahingba tan living bread aduni haina hai aikoina John chapter 6 ki verse 54 aduda aikoina shmaini yengba kanda whoever eats my flesh and drinks my blood has eternal life, and I will raise him up
at the last day Jishu Christan hai kana gumba mina aigi hakchang aigi flesh ase charabadi amasung aigi blood aigi e ase thaklabadi mangonda lomba naidaba punsi haibadu leire aduga aina makoibu asiba mongpham adudagi makoibu akonba numita hingat hanbigini haina John chapter 6 ki 54 da sumaina haibi masida Jishuna everlasting life lomba naidana hingba phangbagi concepts ahum Jishu Krishna na Capernaum aduda tambiki ahanbada Jishu asi punsi pibiba tan living bread adune haibase ekoina uba phangi John chapter 6 ki verse 33 gi matung ina Jishu na hai ai as a living bread ne ai hingba tan adune hai aduga ani shubada ekoina Jishu bu thazaba matamda eternal life lomba naidana hingba punsi ado aikoi ngonda la e haibase John 6 ki 35 aduda aikoi na amuka uba phange aduga ahum subda Jishu Krista na tambi base krira hairiba eternal life lomba naidaba punsi ase resurrection day haibade hingat hanbiba numit aduda phangani haina John chapter 6 ki verse 39 digi 40 aduga verse 44 amasung verse 54 aduda aikoi na uba phange Jishu da thaza kraba amasung eternal life pibi khiba pibi khre hairiba se hairiba mioising ase amuk sira roidra ko prithvi sida makoi amuk sira roida Jishu bu thaza raga Jishu na aina khoi gi damakta eternal life pi khrabani ko haiba mi sing adusu taibang pan asididi adumak sigani haibse aikoi na ubo phange adubu Jishu bu thazaradi taibang pan asida subsi siraro haibanate adubu taibang pan asida ekoi sirabasu ekoi amuka hingat kani haibane haibse ekoi na uba phange aduna ekoi na hingat khiba numit aduda mongpham adudigi Jishu Krista na ekoi bu haudok piba numit aduda ekoi gi punsi asida everlasting life adu ekoi na phangani mongpham dagi ekoi lan ngamlakpa matamda everlasting life lomba naidana hingadaba siraroidaba omor oiba punsi ado Jishu Krista na ekoi bu amuka taibang pan asidigi ekoi bu hingat hanbiba numit aduda pibi gini haina 1 Corinthians gi chapter 15 verse 52 digi 53 pawda sumaina sengna ina ibi duna lay aduna Jishu bu thazaba mi sing dudi immortal Jishu bu thazadaba mi sing adudi immortal life laite makoi do omor laite krish omor nate makoi ase aduna soul is immortal thawai di omorni siba naide haide base lale hai base ekoina John chapter 6 na su amuk mayek seng na ekoida takpi duna lay immortality lomba naidana hingba sinaidaba punsi haibase aikhoigi khudol give oina ishorna aikhoida pibi khrabane masigi give ase living bread ahing batan Jishu bungasi lausin ba mi adu khaktana phangani haina John 6 ke 51 na takpi duna lay aikhoida immortality lomba naidana hingba omor oiba haibadu leite habse aikhoina khangsi sini nausing aduga aikhoi se omor nate adubu oi hangani omor nataba aikhoibu omor nataba omor oiba punsi ado aikhoibu Jishu Krista na oi hangani karamba numita Jishu Krista na ani shuba oina lenglakpa numita aikhoibu asiba mongpham digi haugat khiba numita nangse immortal oire ko haujikti nangse omor oire ni ko siba naira roi ko haibagi punsi do aikoida pibi gani haina ngasigi Tuesday ge portion aduda aikoina sumaina uba phangi aikoina Wednesday ge portion aduda yengmaganda at the sound of the trumpet ki makhon khonglak pa matamda haibagi matangda aikoina sumaina yeng minasi adu oirabadi ishor the trumpet khonglak ba se karigira haibadu aikoina khantaraga do we need to be resurrected das hengnamak aikoi asibu hingat bi ba haiba amase darkar ta bra haibadu aikoina yeng minasi Thessalonica da leiba thazaba singi thazaba se kari no hairabadi Jishu na second coming lakpada hingduna leiba mi singduda ishor na eternal life lomba naidaba punsi asi pibi gini haibse makoi gi achetpa thazaba oiki Thessalonica da leiba singna maduna maram oidra makoi gi punsi ba makoi na cheksin sidana ba guard tawduna ngak selami haina hai makoi siredi eternal life ase makhoigi phanglaroi khanduna chekchinna sidana ba hotnaki
ꯑꯗꯨꯕꯨ ꯃꯊꯪ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯃꯃꯥ ꯃꯄꯥ ꯑꯗꯨꯝ ꯁꯤꯗꯔꯛꯄ ꯍꯧꯈꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯈꯤꯕꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯈꯣꯏꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯀꯣ ꯈꯟꯅ ꯌꯥꯝꯅ ꯑꯋꯥ ꯇꯦꯡꯊꯈꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ Spirit of Prophecyꯒꯤ The Acts of the Apostle page 258 ꯑꯗꯨꯗ Sister Whiteꯅ ꯍꯥꯏꯕꯤꯗꯨꯅ ꯑꯁꯨꯃꯥꯏꯅ ꯂꯩ Bibleꯅ ꯍꯥꯏ ꯀꯔꯤ ꯍꯥꯏ 1 Thessalonians chapter 4 verse 13 ꯑꯗꯨꯗ ꯀꯔꯤ ꯍꯥꯏ But I do not want you to be ignorant, brethren, concerning those who have fallen asleep, lest you sorrow as others who have no hope. 하이나 Apostle Paul나 Thessalonic아기 싱록 어두다 수마이나 하이키. 아두나 아이나 너코이부 ignorant 오바 그리슈 컹드바 아빵바 아두 오이한바 빰데. 그리기 머럼다 컹드바 아빵바 오이한바 빰다 브라하르가. 그나 시크르바 미싱게 머럼다 너코이 그리슈 컹드바 기한타다바. Taibangpan atopasingna asa leidabasingna sikhraga loire ko haina awa tengthariba adugumna nakoina awa tengthaba nakoina khangdaba adu aina pamde haina Apostle Paul na makoida sumaina haibiki Apostle Paul na Thessalonica da leiba mi singbu sikhiba makoigi nungsirba singi maramda sengna khanganbase pamki Immortality of the soul bu defend tobasingna haibadi hakchangna sirasu thawai siba naide haiba wakhalo laibasingbu thajabasing masigi wakhalo laiduna thajabasingna 1 Thessalonians chapter 4 verse 14 da God will bring with him those who sleep in Jesus ishorna tumkraba sikraba singbu maga loinana purakani haibagi expression sibu lana laure hairaga sargada laikraba asiba singi thawai adu jishuna amuka puraklaga makhoigi sikraba hakchangda changhallaga hinghangani haina makhoina thajanduna tambiduna laingasi tasengna mak hairibo waphamsi chumlabadi sikraba hakchangdubu hingat hanbagi artha kari laibra ko makhoi se Jishu Christa ga han leiminaduna adum leikhre hairabadi amuk karigi hingat hanna ba darkar tabra haibase ekhoina hangpham thoi Bible na haibadi makhoi du hingat hallaga sargada ishorga leiminanaba pugani haina 1 Thessalonians chapter 4 verse 16 digi 17 phawdu iduna lei hana leiminna khre hairabadi karigi Paul na waphamse haiki gedra ko isini nausing Jeffrey A.D. Weimar Becker exegetical commentary on the New Testament haina haiba aduda 1 Thessalonians chapter 4 verse 14 da asumaina mana comment obiye adudi kri haibrana ishorna sikhrabasing aduga loina lakani haibase ishorna makoibu asiba mongphamdudagi haudoklaga magi second coming adugi saruk ama oihangani haibani haina masigi commentator na sumaina sengdokna haibi masigi commentary ibanu pase 7 day Adventist nate mahakse non 7 day Adventist ne habisisu ekoina sengna khangba ngame ta sengna 1 Thessalonians chapter 4 verse 14 the Bible say for if we believe that Jesus died and rose again even so them also who sleep in Jesus will God bring with him haina KJV gi Bible the iduna lay Masida Jishu gi second coming numita makhoi bu sargadagi putharakni haina haide chini nausing adubu Jishu na hingat khibagumna Christada thazaraga sikibasing adubu amuk hingat hanbigani haibani haibase masigi text asidige ekoina sengna uba phange masida krishu serana na lawningai leite haibase ekoina khangsi aikoibu hingat hanbibase tasengna darkar tabra hoi darkar tai maramdi aikoi sikre amasung aikoi siraga aikoi gi thawaina sargada ishorga leiminade adugi maramna aikoi ishorga leiminanaba aikoi bu hingat piba ama mathau tai aduna ishorgi dut singi trumpet makhon taba matamda Jishu da sikiba makai amuk soidna makoigi mongphamdagi trumpet makhon du tare harga hingalakni masigi hingalakpa wa pau Paul na tambiba asina Thessalonica da leiba mi khudingbu harauba asa adu piki habse ekoina uwe madugumna masigi wa pau sina ngasi ekoidasu harau tayamba asa adu bibi gada bane habse ngasi hingliba ekoigi 21st century gi Christian sing na sumasigi asa je ekoida chetna leifam thoe habse aina sumaina haijaninge ngasi gi iroi roiba Thursday gi portion aduda ekoini yengse
Will we be secretly raptured? Aikoi ase ishor da hura laga tumin na aikoi bu rapture pu khigadra haibagi matang da aikoi na sumaini yengsi. 1 Corinthians chapter 15 verse 51 da sumaina hai. Behold, I show you a mystery. We shall not all sleep, but we shall be changed. Haina sumaina haibi. Aina nakoida angakpa mystery mina khangba ngamdaba aronba haibagi aronba adu aina nakoida haibiri madudi krira aikoi loina maksiro aikoi tumlaroi adubu aikoi asibu onthok bigini haina 1 Corinthians 15 ki 51 da hai masida mystery haibo hai angakpa mina khangba ngamdaba aronba athupba haibagi wahai asibu amuk lan lauduna masisi secret rapture buni haina tambiduna laing asi Christian ayambana Makoina tambi base Jisu gi second coming lak tringaida ishor gi mi singbu lotna sargada pukhigani secret rapture tawgani aduga taibang sida 7 years of tribulation chahi taret awa anang laigani haina adugi matungda Jisu ga amasung magi missing asai rapture the puki ba magi missing aduga taibang pan asida amuka Jisu Christ ge glorious second coming ado harau tayamna lakani haina ngasi mayambu tambi dun ngasi ngauhanduna lay Maduga loinana left behind haiba book series tara taruk phong duna taibang pans the best selling book oida asumaini yon talk tuna lay adugi mathakta amuka cinema movie film left behind haiba gi movie kaya sandok tuna masiguma semjin sajina ba bible gi oida ba ase takpi tambi duna Jisu na second coming lak pagi matang da mi singbu serana lamjing duna lay habse ekoina uba phangi adubu apostle Paul na bible de amna sengna takpi badi karino hairadi masigi second coming gi matang da apostle Paul na phachana bible da sengna ekhoi po takpi duna lay madudi kri haibra sikraba amadi hingduna layba Jisu bu thajaba sing saklon onduna sargada chatkani haibse bible na ekhoi po takpi duna lay masisa ekoi ne yengba matamda 1 Corinthians gi chapter 15 gi verse 52 aduda kri hai a last trumpet will announce the event and God himself will call the dead too noisy to be a secret aduna akon ba bengun gi makhon trumpet gi makhon aduna taibung pan ase nin khong laga yamna noisy oiba adugumba yamna tumin leiba thodok na tabai yamna mi yamna khangba adugumba thodok ama oigini habse ekoina 1 Corinthians gi chapter 15 verse 52 amasung 1 Thessalonians chapter 4 verse 16 aduda ekoina uba phangi amuka 1 Thessalonians chapter 4 gi verse 16 amasung 17 aduda ekoina yengba matamda kri hai both the living and the resurrected will be caught up hingduna leiba Jisu Christ na lakpa matamda hingduna leiba aduga Jisu Christ gi mingi damakta sikraba sing makoi animak pu pulap Jisu Christ na numit aduda pukhatkani kana busu lona kana busu han na pukhatpa karisu leiroi habse bible na ekoibu sengna takpi duna lay masigi thodok ase secret rapture lord na ishor na magi missing bu sargada pubi ba amada natte haibase ekoina suksoi soidraba bible gi wafam ama oina ekoina lawsin mangami thokadoriba thodok se rapture haina kaude adubu masi se the second coming of the Lord haina kawi haibase 1 Thessalonians chapter 4 gi verse 15 mayek sengna takpi duna lay Spirit of Prophecy, the Great Controversy, page 645 da sumaina haiduna lay numit to the sargadut singna sikraba pikliba angang sing makoi gi mama gi mathanung da sinabigini kuina kaina kraba nungsiraba marup mapang kaya amuk hanna kaina dananaba kaina danabagi khut udo una halle hairaga makoi harau isai saktuna sarga leibakta changani haina Spirit of Prophecy gi the Great Controversy aduda sister white na ibi duna lay aduna ichini now sing aikoi bu Jisu Christ na lakpa matamda aikoi bu secret rapture haina aikoi bu pukhi gida bakri shu leite adubu aikoi hingliba mana lakpa numita aikoi laibak phaduna hinglaga leirabadi aikoi asuksu aikoi sarga chatkani aduga
ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯖꯤꯁꯨꯕꯨ ꯊꯥꯖꯔꯒ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯜꯂꯞ ꯍꯤꯡꯒꯠꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯤꯔꯒ ꯍꯤꯡꯒꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯦꯀꯦꯟ ꯀꯃꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗꯒꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯁꯦꯀꯦꯟ ꯀꯃꯤꯡꯒꯤ ꯃꯔꯝꯗ ꯃꯥꯅ ꯔꯦꯞꯆꯔ ꯇꯧꯈꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 7 ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯋꯥ ꯑꯅꯪ ꯅꯪꯒꯅꯤ ꯍꯥꯏꯅ ꯇꯝꯕꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯗꯣ ꯈꯪꯗꯣꯛꯄ ꯉꯝꯕ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯊꯔꯁꯗꯦꯒꯤ ꯄꯣꯔꯁꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯀꯟꯀ꯭ꯂꯨꯖꯟ ꯆꯪꯂꯛꯄꯗ ꯑꯩꯈꯣꯏꯅ ꯖꯣꯟ ꯆꯦꯞꯇꯔ 14 ꯒꯤ ꯚꯔꯁ 1 2 3 ꯑꯗꯨꯗ ꯌꯦꯡꯁꯦ let not your heart be troubled ye believe in God believe also in me नखोइगी थमोय खोइरांग खोइसाउनबा अवाबा करिसु तौगनु ईश्वरबु थाजौ जीसु ख्रिस्ट आइबुसु थाजौ हाइना हाइबे verse 2 in my father's house are many mansions if it were not so I would have told you I go to prepare a place for you जीसु ख्रिस्ट ना हाय आइगी इपागी युमदा युम मयाम रूम मयाम mansion अचौ अचौबा मयाम लैदुना लैये अदुना मदु ओइरमद्रबदी आइना नखोइदा ताकलमगदबनी आई अदु चटकदब नत्ते हाइना ताकलमगदबनी आइना नखोइगिदमक्ता लैफम थौरांग तौब चटलबनी को हाइना John chapter 14 की verse 2 अदुदा हाइबे verse 3 द क्रि हाइ and if I go and prepare a place for you I will come again and receive you unto myself that where I am there ye may be also अदुना जीसु ख्रिस्तान हाइ करिगुम्बा आइना चटलगा नखोइगे फम लैफम थौरांग तौरबदी आई सोइदन अमुक लाकनी अदुगा आइना नखोइबु आइगे इनाक्ता पुसिनगनी आइना लैफम अदुदा नखोइगा आइगा पुलप लैमिनगनी हाइना जीसु ख्रिस्तान हाइबे अदुना मसीगी आशा असिदा अखोइ हिंगबा ताइ इसिन इनाउसिं अखोइ सिंगनगुमसे ngasiगी पुनसिना लोइबा नते अखोइगिदमक्ता मोंगफमना अरोइबा नते मोंगफमगी वांगमदा आशा लैये there is hope beyond this life and there is hope beyond the grave हाइबसे अखोइना खंगसे लोम्बा नाइदना हिंगनी हाइबगी आशा से अखोइदा लैहन्ननबा अमत्ता ngairaba पाम्बैदी ngasimak जीसु ख्रिस्ता asibu ahingba tan adubu living bread adubu aikoina chasin batai aduga jisubu aikoigi thamoida kausin batai haibase khwaidige maru oibane satan na masigi asa haibade jisu christana ani suba lenglakga aikoibu amuka hingat hanbiraga lomba naidana everlasting life adu phangani haibige asa asibu manghanna ba kanna hotnaduna chingnaba leihanba seranana tambiba kaya asigi marakta aikoi cheksin leiduna ishorge wai ase mun नैनदुना अमसुंग ईश्वरबु अखोइगी थमोइनुंगदा कौसिलगा महाकना अखोइगी पुंसिगी मप्पु ओइहलगा लैसे हाबसे अइना मयामदा सुमाइना हाइजनिंगबनी ताबिख्रबा मयामदा ईश्वरना थोइदोक हेंदोकपा बोर अदु पिनबीरे हायरगा इपा इपु आदमगी युगतगी हौरखिबा अमुक ngasi sirabsu hingatkani haibagi asa do dum makha samtharakpa jisu krista gi matamdasu madugi asa adu laikhiba ngasi jisu krista na sarga chatkrabagi matung chahi lising ani rom henna aikoi changchilaba matam phawbada masigi masa asa ase masigi hof ase aikoi de itat tatna leire hairaga masigi asa da aikoi daibang pansida awa nang kaya khanglaga sarga da nungaina lomba naida punsi ado aikoi loina makta phangba oisnu haibase aigi prathrani ishorna tabi kraba mayamda thoidok hendok bor ado pinabi ba oirsano